mama leibak ki damang ta sena sibang amba adugum mi ama makoi humfu gi manung sida MLA humfu gi manung da tholona thona phaba adu di tholakte kaidawi haiba da amada amungang ngarang ngang gi baka hujik ngang baka hayeng ngang baka samna da ba adugum makal gi soiron ngak ta ngangaga madusu kaidawi praja mayam duna phiran paraga madagi joy jindabad an laur ga chali kari gi mayaina paisa du gi mayaina paisa ninge lupa ninge leibak ningdre paisa ningba lupa ningba singa se praja singsu lairen matu ngayen baina inadana leikhre maramaduna arnon toen bin hai adugumba society ado kaidawi PI and GI theory kawe PI haisni kaino personal interest GI isni kaino general interest is greater than PI personal interest tagi sauragadi the nation or the community will be developing chakhalkni aduga karigumba general interest and the PI personal interest and is equivalent or manaraba society ado mangna dum chaloi tungom da handoroi nutrient oina laini aduga personal interest ai lanai gi oiba posna laibaki interest GI have the general interest gi saukhalaba that is PI is greater than GI adu itargadi laibak ado mulani haibneba adugi PI sina hujikti hele se PI je makong palaga chatle lupa 10 da manga da akoi karigumba makal ki ima leibak nungsiba ki damakta akoi meeting ama tausi habdi kanam tholoi aduga napsa gi national food security act ki adugumba upun karaba seng do kg ama yeni habgi di akoi gi karai di sidagi hata sidagi a chekon bau thungmi pareng lekoni ki uda maram aduna kai dore haba matamda akoi se personal interest na henman gare personal interest laigadabani adubu personal interest na henman gare 99% personal interest ta chalabranat kainom tawre maram aduna kai dawi arnon toibin hai the civilization or the community will be lost soon yam thuna mulani haiba adugi mutkar dawse aikoi su oja su loina makse mutkani mullaga musare dana kanam tholak tragati na ningi se leipak ningo hairaga lupa ningaba paisa ningba adugi ningjanna basina kai sweli masama tomda manghan badana tana amukasu ningjagadaba mioi singdusu man lit tor command torga mokhoisu misguiding torga aran bulambi da pusallaga mangalameba marai bak ningjagadaba je marai bak ningba kanatre haibagi message ama ningjanariba leader singduna pirameba maramaduna kai dawi haibada asigumba culture da mosalakpase masisna luhongbada cake kakpa nungsinaba haibasi masidai cake kakpada natine sak inaraga ngasagi video lawraga sak inaraga makhajai singnabadu thagale angakpa khunai sigi soktareba masakse nungsinaba haibase kaino haiba matamda nungda lonna sak inau magi aningba apambado sinau nungda sinababu nungsinaba kawi adu panda oina sinare makoidi pansinaba haigadawni makoidudi mapanda oina sinare phongna makubok manembok leikai kairoi leikai leiriasu khangdre madudaida makhajai singnaraga madu thagale adagidi magi luhongbagi phamung ahanbado madududa ribol pullaga ribol kakpa Hanek shetpa du bukta ribol pullaga kakpagi piba mamada lakpa yam hangoi batuku chaba what kind of symbol maduna uli batu kari symbol no khangda base masi Naoriya ge koi ngasi nainari basi gi yam taiwan na ba adugu masak mo yeba taiwan na base akoina taiwan na rabasina manga janu mulla janu haidana thadok pudi yadaba nation nama mang base arnon to nb haidana British ki history nama 1931 dagina 1960 bokta yam phajana research toba low civilization myoibagi khunai ama mutki base kamai mutki gabs research toba sai kunthra ma thoi subna research toba historian apobam lei arnon to nb thmoi pandaba aduguma atma yaudraba siraba hingna asiba oiraba myoi singna culture laite not laite not nairoi not neither but ne koina tawisi nupi na youth e haujikta coffee culture mapam khudi makta coffee di yonde bram beer whiskey karamba makhalgi adugumba yoliba miyoi sing aduna kanano punging thogulaba miyoi sing aduna kanano thai sariba miyoi sing asina kanano ai ese ai gi hakchang sina ai gi saktam sina ai gi e sina ai maitei ne na identify tawgadaba natte khigi sum thamoi da phaujaba hai tare khigi Manipur hai ba imalai pakang lai pak sida tari ba phurup se tongan ba phurup kunthra ga manga da gi hena tari ba aduga kogi puwari da ising ani hena wari le jaraba dugulna ba lamdam ama khakne masida amuksu hai ba kogi maitei sina kogi population da majority oiba oidaba gi wana tabada miyamna dumak kogi big brother gi role ama khaksu lawraga lai aduma pung majority oi hairaga su akoi se yan ba itot heto san ba itei san ba sima adum tawi nakalama romda khogi muslim ichinnaw gi su aduma
every yumthong khudingi khoi Quran si adum lei Christian dharma chatpagi su Bible si adum lei aduga khoi na puya si ngasai khoi ojana panbi ba lising amaga chama kapan kun gama panda puya mai thagi basidagi ngasi bhawa khoi puya si kari haini tasan bangam dadana puya da hawalei ba ngang sing sina haidi migina magi dharma magi chatna loncha tawgadaba thabak thoram sing sing ngasai secret book si mapung phana pa bana maram ora kanda masagi lining laishon dharma si da su attachment se adu nematic spiritually emotionally lay ai ba adu lising amaga chamapan kunga mapan dagi thagi ba puya do ngasi chap chana iche akoi thok troza Bible macha macha pocket Bible kaina pae badu sumain tawdana khoi gi high riba khoi gi layoi khraba Naoriya Phullo na di changjan tongan tongan bahiram kaya da khoi gi mitai si mutkidana ba mitai se kanna ba khoi gi irol yek inat lining si mutkidana ba tawrga su lising amaga chamapan kun ga mapan da thagi ba puya si ngasi lising amaga chatret kun ga mapan adu yam sathi na kuirabane adu sida akhoi gi hogalai ba naha sing sina akhoi gi yam maru oiriba puya si oja akhoi ba munna khangde ba ado hogalai ba naha sing sidi Manipur ki history akhoi gi hypet khang pura khangda ba sina maram or kanda nong magi akhoi gi lairiba big brother gi role lawe harga su mitai ji ito to san ba itai ba gi kaino sima lairabra haina su miam na su he masi wang si mayam toina hange sigi batang da Sanatomba gi moti kari kamain thamini ngi sa yam sumi oza khoi hi laima khoi hi hariba notice window am sung yeng bi ba khudimak pu ai gi site gi amsung ai notice window gi site gi ikai khunu bu sari han ba makta da tasengna ni hojiki context si daida present context si daida sai culture and crisis sama culture and crisis leibasi khoi gi what colonialism does is causing an identity crisis in the community's own culture. Masisi Lupita Noyong Haidna Magi Akwegi Mexican gi Apo cultural activists mana say lawyers oi Masase Man Harim. What colonialism does is causing Karitoba an identity crisis to the community's own culture. Madugi culture to given the identity crisis sama create adugi identity crisis tuna ekoi isagi saktam isagi culture masak khangdabuduna maram oraga haujik se tawning mongda se culture and activist culture gi group mayamna masi singje thingna na bhona su rabon makok kakpadona ngasi amaka khini manga long thorakani manga kakhini tara long thorakani madugi phibam mamada haujik se warak kadoba ikai jarakpagi phibam mama waraiba midugi kalliba saido khoi madudo chaido ina pamurakpagi phibam ama laga masidi thoknam thokchagrasanu maina muchagrasani haibagi phibam madu yaure asigi phibam sidani khwang yaure ngak yaure harambadagi haujikti kokton jaugrabani haujik sor holi tawbada ngairabani sigi phibam sidaida ngasai Naoriya Phullo haidana ngasai hujiki laisram khundagi Naoriya Phullo haiba laipok oiraba adugumba cultural activist matamdugi cultural revivalism gi adugumba cultural nationalism sagalamba achauba miyoy ama gi topic ama ngasi notice window na pukhat pirak pa habase notice window bu Manipur miyamna masung Manipuri sing khundaba mapam khudimakna haraute yamna ofam thoi amasung appreciate tawbam thoi na thamjage aduna masigi maru oibadi kaino habada 1896 ta solising masani pan mauthraga tukta ngasai angak pamakhalgi misak amma Manipur pokhi maduduna Manipur se Purbanchal Pradesh haidna semaga north east ki state mayam punjalaga adu achauba state ama semaga Manipur ji yosangi gadabadagi yaroi haidna sagi Manipur Dramatic Union gi holda achauba mifam ama pangthoga madudagi masamak pawbuda revolutionary gi movement amada sangjingiba angak nupa pokhi madu kanano 1896 the pokiba jananeta hizam iraboni mathangi September thadadi irabot tha haidana pangthokna ba haurani aduga hairi basidagi sahi nipan ngan khatna
ahn senior oina pokiba ahn ibungo lining hal Naoriya Phullo 1888 ta pokiba adugumba mioi se mioi ani se Manipur gi adugumba pangakpa revivalism gi Manipur culture gi Manipur gi identity gi adugumba Manipur gi lining gi Manipur gi saktam gi kannana bu hona bada yumbi makhong ani laigi bane haina lawi aduga amana kai dawi jananeta hizam irabo na masagi magi mamak ibungo haiba mingthol amasung seirap court ki adugumba darbar member oiramiba adugumba akabada samu tongba akumbada samu tongba adugumba matamgi huziki matamgi haidi Z+ category gi security piraga thamba adugumba makhalgi ningthaugi masanu pi lawriba adugumba jananeta hizam irabo se masi nikhil manipuri hindu mahasabha siji lingkhalakpa matam sidaida miyamgi society gi thabak torpa reformers ama oina lorpa matamda madugumba thabak to miyamga pullaga tawtargadi nahak se government ki thabak tawbal enga ki thabak tawbu thadokadabani haidna order ama jari rakpa matamda order do aduduga leibaki seba tawbaga leibaki seba tawbuna kathokpasina aigi hena maru oi haidna khalaga punamak kathoga mahakna hariba darbar member gi chawgraba phamje thadokhi aduga nakal amromda kasar gi laisam khunda pokiba adugumba ekoi gi hojik ekoi hariba lining hal Naoriya Phullo sidi order issue sutau tawdana lainga ki oibo order amsu sutau tawdana masamak se SI oina specter oina thabak toramba chauna tolop charga leiramiba maita Manipur gi miyamna akhoi chauthokchana pham oiba amsung kalakna pham oiba pham se masisi imalai bakse soidore na imalai bakse kannana bagi damakta kanagumba mata tholaktre na haidna mi khujo khrak khaksina kanbanga maroi haibadagi imalai pak kannana bagi damakta pan thingba tholkiba aduga ngasai order ma issue torkanda leibaki pham thadokibadu nataba laingaki pham thadokibadu nataba masana khangna SI gi sub inspector gi phamje thadoga masagi retirement chahi 33 walingai dagi phamje thadoga 1931 dagi apokpa marup lingkhalaga Manipur gi nat Manipur gi culture Manipur gi lining Manipur gi puwari Manipur gi saktam amasung Manipur gi miyam masisibu kandaba yadi haidana sagol thauraga kanglei pak maitra baki mapam khudmak sin thungna Manipur gi masagi saktam akhoi gi nationalism asigi paujel sandokiba angak makhal gi misak ama se ngasi Manipur gi 650 square mile khatang pixel laba natraga isana yajaraba masidagi hentok nungai jabadawna safu manungda akhoi leiba ngamuna safu manungda harauna jagoi sajabugumba manba aduga kagi pon manungda thamba tena wana mapuna ngasai machinjak tharaga haraujana aije hingina na khanba aduga nongmana traga nongmadi maning tamjadraba pon manungda mahak sigadorabani ko haibje khangjadaba ngasigi phamnaibi singache masida Naoriya Phullo ama gi topic ama laukhalaga Naoriya Phullo sing matau khara doresu saruk chama thokpagi ama toresu tamjauna aduda waja hi leima kaino haibada naiba haise naiba haibadi phi naiba lang naiba haibadi sembani naiba haibadi phi semba phi lang semba se lang naiba kawi phi naiba kawi adugi naiba sidaida migi oina nairaga migi oina semaga aigi di amata semhaudraba migi dang semaga haraujaba adugumba mioi adubu migi nai haidana minai na kawine adugumba minai ngakna khundaraba khulinglaba lusingba singa se masigi makok ase sengdokna nabagi damakta ngasigi topic ki significance yam maru oyana lawningi aina aduna aikoina hojik lakpadi Naoriya Phullo se angakpa makhalgi magi matamsigi matamdugi oiba matamduda atombapu sarma purai rapam atombapu sarma aduga hidang mayum dijamni dev sarma aduga bankabiyari aribam bankabiyari sarma moise sanskrit hairaba adugi matamdugi pioneer educationist anba 1885 ta Johnson School lingkhalakpadagi hauraga madudagi Bengali Sanskrit changjalakpa matamsida Sanskrit sim masinda sim pha puraga aduga masagi ida Sanskrit oina selaba adugumba miyoi ngaktani makoina ngangba Sanskrit se adukki matik define tawi madudi kaino habida ngasagi Kashmiri pandit phawuna makoina ngangpa Sanskrit se taba matamda makhongda turaga na Sanskrit asengba Sanskrit di sida leramena khurummi hai Vedvyas Krishna Daipayan Vedvyas na Mahabharata igibada phajari ba Sanskrit se sigumba sweet oiba melodious oiba Sanskrit se Dijamni Dev Sharma hoy atom babu research center na sagolba maino director ga leise moina neba ngasagi matamdugi Mahabharat ki Manipur kaina Mahabharat ka link up torga madudugi darados ekoi soigraba iramado madudu loaga ngasi kaidawi haibada aikoi gi lusingba singasina kaidawi lusingba su hairoi makoi chi lusingba dinati asina
कईदवी है अखोसे अर्जुन की मचा मसूनी बर्बुबाहन की मचा मसूनी भारत पुनमक्ता पृथ्वी की मफम खुदिमक्ता हौन लाउदना मसाना मसाबु कईदोगेबदा मसाना तोंगिबा कोई उदुदा जानथचरगा उषा थारिबनेना अपंग मतौ उत्पा अंगांग अमने येंबदसु इंगान गान उबा अदुगुम मखल की मतौ उtlaba ngasiगुम मखल की लीडर सिंग असे मसिदैदा हारिबा ngसागी अतोंबारबु शर्मा होय ngसागी हिदंग मयुम दे दिजमनी सिदेव शर्मा होयना कन असिगुम मखल की सुराचान महाराजना निखिल मणिपुरी महासभा लिंखलकपगी मसिगी स्टेट ब्रह्म सभा न तौरगा चकसोकनब याइगा यादेगा तौरपा सिगी मतंग सिदैदा ngसागी हारिबा नावरिया फुलो से मसिजे मागी थबक खुदिमक लोइनमक थादो मणिपुर से लागा मैथै लिबाक से लागा कंगलैपाक से लागा चुराचान महाराज बु माइथिब पीरगा अतोंबाबु शर्मा दिजमनी देव शर्मा हारिबसिंग से मसिबु माइथिब पीरगा महाकी अनौबा साइवल अमोइना मणिपुर मैथै से हुजी हिंजरी से खरद ओइरबसु मसिंग खरद ओइरसु हिंग सिरी मारी द हिंब ओइरगसु ngasi अखोई खर खोंगुल खर ताब फंगजौरी से नावरिया फुलो की कंट्रीब्यूशन असौबनी नावरिया फुलो न अंबदुनी है नाकल मरमदन कईदवी है अखोई पॉलिटिकल रिवोल्यूशन पुरक्नब होनबद जननेता हिजम इराबोट की मगुल सिंथाबद लोइरोय अदुगा नाकल मदा सोशल रिवोल्यूशन सुं रिलीजियस रिवोल्यूशन सुं आइडेंटिटी की नेशनलिज्म अम सागलकिबा मिसक अमा हाइतारगदी नावरिया फुलो सिने अखोइना लौगनी अदुना हारिब नावरिया फुलो से मसिसबु खंगदना उतना वाइन खुमगा तोंगाना थमम बायबसी यारो मसे हौजिकी सोसाइटी सिदा नावरिया फुलो गाललगा नावरिया फुलो की मरमदा युमथों खुदिमक्ता सैसक हल्लगा नैना हल्लगा थी हल्लगा कईदवी है मणिपुर की नुंगसीबगी मसक से खंगकदबनी मणिपुर की नेशनलिज्म से खंगकदबनी मणिपुर की आइडेंटिटी खंगद्रिब से खंगजरकदबनी हाइब वाफम से मसिदी सुमब यामना सुमलब वाफम अम ओय नावरिया फुलो कईखोगी फुलो की वाखलदा नसै करी हाइ हैबदा ए पीपल विदाउट कईदोबा हैब मतलब द नॉलेज ऑफ पास्ट the origin of history and culture is like a tree without root. Mara yaudaba upal du sab mane nauriya phulo gi wakhal di keidawi habda masagi culture masagi lining masak khangdraba mi do mana magi wakhal sideida mama hairam draga su magi wakhal sida kari hairam yabda isagi lining ase isana khangadabani migi lining se masi se khoina keidawu tai habda migi lining se khoina man hai pukchen phabi imao mitai pokpi palemo nangna pokpa nasa se मफम खुदिंग लैबसे मियोइबदी याउद्रे ममा थौगन काउखरे मीगी ममा निंगरे ममा बुदी काउखरे कनादसु तांगजनु कनागिसु पामुनु कनादसु तांगजरुनु कनागिसु पामुनु नंगी लैबदो अराइबनी खनगनु मान नावरियाना हायरमबनी कनागिसु धर्म खुदिम all religions should be respected धर्म खुदिम respect तौगदबनी but you should not respect the person who hates its own religion मसागी धर्मबु मिराइरब मी अदुदी तिन सिजनगदबनी माबुदी काउथोकदबनी माबु रेस्पेक्ट तबुगी मथौ तादे मितै मोरगदी मितै लाइनिंग चटकदबनी मनी मैतै पांगल मोरगदी पांगल की लाइनिंग चसको मैतै की ब्राह्मण मोरगदी ब्राह्मण की लिस धर्म दो चलो धर्म खुदी मक्से लोइनमक चलो कैसु काइते तबुदु इंडिया की सेकुलरिज्म न पीरी बसे मसी से कैनो हाबदा चनिंग धर्म चनन बु होनरप मतमदा अपोपी मामा अपोप मापा मबुधौ पुरेन अदुबु मराई बक्ता अमोटपा तैरब खोंगदुना काउसलमननबगी दमक्ता महापु पोखिब नत्ते अदुना कईदोब ताय हबदा धर्म दो मांगना चलिब धर्म से मसी से मपा मपुगी धर्म चलु इंडिया से मल्टी इथनिक कंट्री मोइबनिना नेशन मोइबनिना अदुगुम धर्म चलिब कम्युनिटी खुदिमकी धर्म दो मदुबु रेस्पेक्ट तवी इंडियन कॉन्स्टिट्यूशन सेफगार्ड तवी हाइबनी अदुगा आइगी धर्म दो काउथोमगा आइगी धर्म दो काउथोपद नतना अमुकसु ओनसलगा तिन सिचलंबा थीना चैबा पिबन पाबनबा अदुना चैबा मपा मपुबु पिबन पाबन चैबगा मानव मोंग तौरगा अतोप धर्म चखिबदो मदुदु इंडियन की सेकुलरिज्म न पीबा मिएंग नत्ते न खले आई वाखलदि अदुना कईदवी हबदा एंटी कन्वर्सन एक्ट से मसी से धर्म अमदगी धर्म सागी लाइनिंग हाबदि मपा मपुना थंबिरम लाइनिंग जे ओनबा यादबसे मसी यूपी दा सही इंडिया की ओइना दी तौद्री अदुबु यूपी दा स्टेट 13 दा यूपी दा मध्य प्रदेश दा हिमाचल प्रदेश दा कर्नाटका दा गुजरात दा अदगी झारखंड दा उड़ीसा दा उत्तराखंड छत्तीसगढ़ अरुणाचल प्रदेश अमसुंग हरियाणा हारिब स्टेट 13 जे मसीदा एंटी कन्वर्सन बिल पास तौई हरियाणा उत्तर प्रदेश द प्रोहिबिशन ऑफ असेगी अनलॉफुल कन्वर्सन ऑफ रिलीजन हाइदना ऑर्डिनेंस 2020 पुथोए मोइगी असेंबली दा अदुगा कईदवी हबदा अखोइगी हारिबा कमर्शियलाइजेशन इन रिलीजन धर्म द कईदवी हबदा धर्म द खोइथाबा हबदी हिंदू धर्म चलो नंगी कइनोदा कईदवी हबम तमदा पैसा थादके
ada America da like tam bachar phangani nang na chana su adagi Christian dharma chalo Christian dharma chalaga ke dawi habda nangi admission da quota phangni natraga na nangi medical tambagi khoi paisa pi ni these religions are none other than commercial religion makoi se dharma da karma dharma no habda lalon ba dharma ka we ba makoi se very koi ham hong ba ado dharma se na kai dawi dharma se makuta pairga dharma yaw da thabuk tabu ka we ba dharma se makuta pairga sana ba dharma se thamoi da tham da ba aduga dharma se na kai dawi in the name of religion dharma gi ming da mi karbar tabu ka we ba dharma gi ming da mu su kai dawi colonization dharma gi lala ma hobu ka we ba asigum ba se dharma yaw da ba mi gi lisat ne ba dharma di masin da di sonjana ba mathamoi da dharma di yaw da ba adugum ba se masisi gi damakta Manipur gi assembly su anti conversion bill anti conversion act sembam to eba maram natraga di kai do ga tam da khoi chak tharaga Manipur gi oiba masagi mitai gi khudam oina palaba da sanamaism mai apok marup sida linkhalai ba Naoriya Phullo na establish to mi ba dharma che masisi na kai do ga da paisa pi ge gi dharma je chalu law hai de ba adu Christianity di hai ba matam madu gi time ne situation du number oraga garib niwas maharaj ki matam pamai gi matam gi Hindu dharma chalu re khoi khudimak adu mi gi dharma se oja hi ai leima kamai to ge ha ba matam da 10th house da gi ahang na court fu mu wai ru tar ga di court fu do sak thunguraga halaga thintok pa hona bani ne court fu do ai ira nati ne adu da awai sen wai ru bagi awai man ga loina na handok pam thoi ngasi kauraga ju hayeng nonga laga di paisa khare he na ha paga handok pam thok trane mi gi dharma wai ru re khoina khangda badagi adu khang pam mi kup sidati mi gi dharma du di handok khar se isa gi religion isa gi dharma masak khangbiro ba koi maring kangbu khangbiro tangkul khangbiro di koi gi hojiki kaino kangbu kabui kangbu khangbiro masagi lining loi lejai lining do masak khangu natraga di masana khangna masana khangdana natraga khangna masagi mangpham tawrabani magi community do soidar mut khragadabani ne adugi mut khragadagi kannana bagi damakta apokpa marup hari se karino apokpa marup hai se sanamaism khangna te ne apokpa marup hari ba universal religion ni masi manovata ni masi se manovata akoi gi vishwa dharma ne vishwa religion ne man han do mi se apokpa marup adi kari hari bano apokpa marup adi mama maga mapa baga na pogadi poiba masa kudimak se loinamak nungsigadabani adugumba masa kudimak se Christian orambiyai koi gi Islam dharma orambiyai Buddhist orambiyai loinamak si konjillaga aikoi se silinaw ngaktani ko haibagi laiwa se wakhalola se koi khangadabani habigi universal religion dune apokpa kudimak se marup oina loina habne ba apokpa marup haibati 1930 da linkhali se April ki tam tarago umdoida 1930 da linkhali ba apokpa marup se masis na min tawri se yam chawgre asiguma makal ke philosophy aduguma makal gi yamna ngasai gi communal oidaba aduguma makal community am khakta da best tawdaba makal gi universal religion gi foundation ma piramiba Naoriya Phullo se masisibu ikai khunadana kana ikai khunnadoino ngasigi asiguma makal gi lusingba saba lusingbadi oidraba aduguma makal gi lusingbadi laidrna mamai ba oidraba aduguma mioising asibu respect tawdori brantraga Naoriya Phullo respect tawdori bra haibse notice window gi kuthang dagi ai hang Manipur miyam thamjaraga ahan barauna si matang sida thamjagi thagachari uza yamna marik chumba warol koi miyam na khangdaba habadi ozana koina pukachari ba topic simaksu hoji ozana ojane na thambiri ba warol singje tara kanda pukachari ba topic sigi mahai hale haiba amasu isada su phauje yam nungai ba masu phawi masigi tamta ozabo hana thagachari maka Sanatomba da lakjage oza Sanatomba nakalam da koi hairiba koigi laiwe kraba Naoriya Phullo na hairiba koigi ningthau palingai matamda leiramba mayam se koi mange tawbse adum mangdana ba hanjanna gi warol ne bo jana thambiri se adumakpu chakhatpa hojik se westernization modernization adugi mathakta chakhatpa gi thak se du habi technical di akoigi technology da de automatic chakhat leba but whereas akoi se akoi gi mindset si kadai ba yona chakhat labano habisi makoi wahang hangba yamna mathau tari habidi chakhat laba tongan ba country sing se magi chanaramba magi religion dharma karma magi keno sidagi dum stick tawra leiba akoi gi sina he atop sapu ngasagi hariba khoi gi 1729 da puya mai thabagi santidas go sai lak bagi even hauji mitaina ST list da chan bangam da bagi achauba warol si masi kadai bau yona subject to correction kadai bau yona chumba chumda ba badi akoina ST da chan lagadi aikoi ji aton ba siung bagi concept ta leiba khara su dum leiri
हाइबदी अखोइजे हौजिक प्रेजेंट से हिंगिबनिना हौजिकी प्रेजेंट कॉन्टेक्स्ट सु मुखनदब यादबा अखोइगी अखोइना खजिक खजिक चिथा हौबा खजिक खजिक अखोइना नाथैरगा थमंबा इवन मिंग थोनबदगी हौरगा अदुबो हौजिकती हौगलैबा नहासिंगजे अयाम मचा मसुगी मिंग थोनबदा आइगी इरोल इयेक आइगी लमदमसिगा सागोनना थोनबदी हौगलै अदुबु मरक खरदी पुरा मांगबगी कइनो सिमदी ओजा उदब नते उई अदुबु ngasai hanjalakpagi mami amadi uri oja kwa masigi matangda kari haini hena aikoigi laijariba aikoigi mayamsi aikoina mamutana khangdragadi angangsingsi mamutana khangdabaja thandaba chapu makol thui haisine boja mamutputana khangdraba atopa any xyz amana irai line influence tawbasi yamna laeba oja aduna influence tawba ngamdana ba aigi ima sidagi hena phajabase laitre haidana yungaga laibasida aigi hauraphamsi mamutana khanganba ya adu kamatek mathau tae haibasi thamoida phawe sigi matangsi hogalaiba naha singsida kharamakti chumthori adumakpu kanna modernization westernization gi saphusi masu hek lakpasida mange tawbase si tawtharapasina su oja ngasi thoiba khoi me hongi conflict se hauzik la iba mayam se go ja mari leina de habdi yaroba macha da mari aduk mari matik leine ba oja duna future generation sing da su aduga hauzik inkhala iba la iba sing ija ming thon badagi haurga oja tangai phadana khoi se masi semdok pasi yana mathau ta habrana khalle akoi even nungai ta bamna khara akoi ani thok pi simasu yam tawido ja ani thok pi simasu duma simakna su akoi itai haiba ki kaino makaksu le sigi matang da oja ge ba warol de kari kamai thamini oja yam chami oja helema hauzik leiriba akoi khunai sita akoi na khanari ba si asiga yam chana da ba suna da ba mongda se lai harauba manipur gi khunai gi amata ngairaba pakna soktaba culture gi masak phajana uba adumba koigi kumai amani ritual amani haidana laithau amani thammi senglaba lai harauba je masigi umang lai harauba je koigi lailam thokpa tholakpa matamda batman saraga spiderman saraga hak saraga madudaida reel video thagatlaga madda youtuber sing nammaga like comment da masagi phattaba masi yengone e tawise na nokpa adi karemnaba kathainaba adumba mayamduna paisa talaga se like asuk phange adu lupa lising manga sange tara sange hairaga mapa mapu yolaga saba mi siam leire mama le bak ning base uja ki ai le ma kai doke da mama le bak ning ba haba ma ning da ba haba ma ani di yam phaiba ning da ba ju phare ma khang da na haida da ning jadrini ning ba du mu ju phare adu ko phatri se kai noi da ning janna ba haba leire ba mana ning se le pak ning wa hairaga lupa ning ba paisa ning ba adugi ningjanna basina kai sweli masa matom da mangan badana tana amukasu ningja gadaba mioi sing dusu man lit tor command tor ga mokhoisu misguiding tor ga aran bilambi da pusalaga mangallamme ba mari bak ningja gadaba je mari bak ning ba kana tre habugi message ma ningjan nariba leader sing duna piramme ba maram aduna kai dawi habada asigumba culture da mosalak pa je masisna luhong bada cake kakpa nungsina ba haibasi masidai da cake kakpada natine sak inaraga ngasagi video lawraga sak inaraga makhajai singna bu thagale angakpa khunai sigi soktaraiba masakse nungsina ba haibse kaino haiba matamda nungda lonna sak inau magi aningba apamba do sinau nungda sinabu bu nungsina ba kawi adu panda oina sinare makoidi pansina ba haiga dawni makoidudi ma panda oina sinare phongna makubok manembok laikai kairoi laikai lairi azu khangdre madudaida makhajai singnaraga madu thagale adagidi magi luhongbagi phamung ahan bado madududa ribol pullaga ribol kakpa phanek setpa du bokta ribol pullaga kakpagi phiba mamada lakpa yam hangoi batuku chaba what kind of symbol maduna uli badu kari symbol no khangdaba se masi nauriya ge koi ngasi nainari basigi yam taiwan na ba adugum masak mo oyeba taiwan na base akoina tayonarabasina manga janu mutla janu haidana
थादोकपदी यादबा नेशन नमा मांगबसे आर्नोन टोएनबी हैदना ब्रिटिश की हिस्ट्री नमा 1931 दगिना 1960 बौता याम फजना रिसर्च तौबा लो सिविलाइजेशन मियोबगी खुनाय अमा मुटखिबजे कमाई मुटखिगे हाबजे रिसर्च तौबा सही कुंथ्रा माथोइ सुबना रिसर्च तौबा हिस्टोरियन अफोबम लई आर्नोन टोएनबी ना मागी चैलेंज एंड रेस्पॉन्स थ्योरी ना मागी थ्योरी अमखक लई मदुदो कई कवि द हिस्ट्री ऑफ सिविलाइजेशन ना वॉल्यूम 33 दा थार थारब लाइक त्रागनि थोइ इरमनि मसे रिवोल्यूशनरी अमसुंग सोशल एक्टिविस्ट मयामना मोइगी बाइबल ने लौ डिक्शनरी ने लौ लाइरनि हारि बसिदै द करी हारम गेदा चैलेंज एंड रेस्पॉन्स थ्योरी इज द मयामना चैलेंज सुम तोक्सलकपा चैलेंज सुम तोरकपा हाइबदि हुजिक अतोपा रिफ्यूजी कांगबुसिंग अदगी मपानदगी चंगकपा कांगबुसिंग मदुदुना अखोइगी हान लैजरम बसिंजे योसन गे तोरकपा कौब्रुदा ममिंग अम थोंजलकपा थांजिंग ममिंग अम थोंजल इम्फाल एयरपोर्ट ब्रिटिकेंड जे एयरपोर्ट से ममिंग अम थोंजल इवन लांगोल जिबुक द ममिंग अम थोंजलकपा मसी जिबुक त येंग नूंगना लैबा ngambaba adugumba masasingse mapari mamomsingse ngasi khunais the pick thallaga laiba madugi response ama karam response challenge tawri budugi befitting oiba chana makrgi response ama pidaba response pigena tholakpa mioi singduna NSA palaga akoigi magi pharaga jail thamakpa sik hoji arambai gi miteli pulgi adigi tongan village volunteer gi mayam phagat lisingche aduga noina naraiba ningbasu yaroi haiba aduga moina ningodana haidana lusingba singase ningodana ju ningdaba aduga manipur imaje thoinam ki yonthoga history yolaga saba mama laibak yolaga saba marai bak ningba haiba patriotism nationalism haibs the thika toksan ba mioi khujok am thokleba hariba khujok se adokmatik sathi moide contaminated yam sathi na launagan ba dugum laina ama virus am oireba masigo virus sina akoi khunai se maham tarakpa mangakpa se masida Naoriya Phullo se masi Naoriya Phullo si Baigasandra Maharaj ki waja hi lema ngasai masi Baigasandra Maharaj ki matamda ngasai machin manau hum yai ma harisina mahinau khongem bidal leibani masi aduga ngasai mangan harisina thamai bandal man lay aduga magi atonba kawi atonba masimanaugi atonba su kawi masina kawada muknagi jatra phawni aduga mangan harise masi ningthaugi phamnai ba chawbam oirame adagi mu yai ma harise su masima ju phamnai bo oi hariba sigi marakta yai ma haibadi mangan kawwa je masisina okoigi herando ko bom poe herando sina mukana poi khodu ko bom poe khodu zina khoigi khodu zigi machimanau mayamba chawba ko bom le chawbu se kaino haibada Sorjit Maharaj matamgi magi khoigi kaino ne magi khoigi phamnai ba mane lanmi mane ba aduna Sorjit ka Marjit ka machimanau nina asagi Manipur se ningthau phambal amomo oina ji haibagi matang juda Marjit na Sorjit ki matakta lan torpa 1819 gi khoi sahi teret khundakpa sahi 7 years devastation gi matam juda Sorjit na chen bada lan chen bada kasar chen gi baneba hojiki kana se chaw bai se chaw busina chela kanda chaw buna macha se masigi laisram thambau ko ba nupi am lauraga ngasagi laisam khul hai se laisam khun je kaino haibada kasar gi laisam khun hai ji kaino haibada laisram sagai sina karaena kukan pangan ba paisa yamna pai ba aduga angam athau phamnai ba digi machin tongba yam leiba maram aduna khul ji gi maming laisam khul ko bune laisam kum mayai leikai awang leikai makha leikai na ahum thong kai doe asigi laisam khun ji da magi hujiki kaino se chaw bu se masi khundaraga leiba Marjit Sorjit na lanchen bada yaugiba adugi se lanchen laga leiba usik chaw bu se masi sina laisam thambau se loraga masa tara poi masa tara sigi manunda nipan subane ba phundrei aduga Naoriya Phullo harise aduna akoina laidi kaino habda Naoriya Phullo se kasar masa na timni kasar masa werasu Manipur igi asengba iseng du nemni asigi iseng se akoina loksil mabu irat pa haibase ngasai gi anam maha suraba challenge and response theory da intellectual challenge kai no haibda like shu da masi tamgudam Manipur University syllabus da hapai je kain welcoming oiba du motamane masi kai no haibda intellectual lan je oja ju sokna gadam ni likso thawuju sik sokna gadabani khop kap phabuju sam kakpaju sokna gadabani mana sam kai do adu da mama lai bang nungsibagi wakal galo na sam do kakadabani sak charabaju kai dawi mama lai bang nungsibagi wakal na injang na piyo lo su mama lai bang nungsibagi wakal se sungtha thadok trabadi adu di kai dore haba matam da mama lai bang kan ngamni da mama lai bang nungsibadi kanano mama lai bang nungsiba ko bo phan chong thoga khoi hongdong ung chong lai gadra leiro mama lai bang nungsiba si di krai da culture nungsigadaba mama lai bang nungsiba di kai do ba dress la ko matam da ai seliba dress hai miram gira isha gira yengda ai chari sinjak se miram gira isha gira aina khoigi chaliba lisat se miram gira iram gira adigi di aina ngasai gi ngangi ba lol se miram gira iram gira miram gi mi thengna ba da mitil on nataba nganguna yaina
for communication I pau phong na bagi tamta aduga miram iram gi akhoi mari manga je pun badabu English nga kai dog duino Hindi nga kai dog duino Hindi gi mafam leite Hindi gi ngang ba mi ma da communicate tong na bagi tamta Hindi du ngango hayu ma lon mayam khangu yai tabudabu mafam matam chana season na mafam matam chadana magi thang khoi gi hai khok padan AK47 sin na biar weba adu I thang khok ki hai khok ke hai jrang sin na ga dong neba adu gi mafam matam chana chana season na ba se masi se khoi si ta taw deba adu na kai dori mari bak nung siba ko ba ma tongana leite mari bak nung siba se sanga ga tumbada sabada setpada ngangbada tabak khudi makta akhoi gi nomugi tabak sida sangaga leyeba adugi nungsiba si wakal se akhoi de yaudabaduna maram oiraga kaidore Mahatma Gandhi na MK Gandhi na kari hairami Mahatma Gandhi Rashtrapita jana kari haim geda a nation's culture resides in the hearts and the soul of the people mi singa duki miyam duki nation duki miyam duki thamoida atma da magi culture sangdana lei aduga amukai hami so heartless and soulless people has no culture Mathamoi pandaba, aduguma atma yaudraba, shiraba, hingna, asib oiraba, musingna, culture like day. Not like day, not nairoi, not neither between a quintosi. Nupina youth, how's it that coffee culture? Mapamkutimata, coffee di yonde, rum, beer, whiskey. Karamba makalgi, aduguma yoliba musing aduna canano, pung togolaba musing aduna canano, tai sariba musing as in a canano. I say, I gi hakchang jina, I gi saktam jina, I gi e jina, I maitini and identify to go to Banatini. I gi saktam zimana Korean Masayam lane. I gi saktam zimana Burmese Masayam lane, Chinese Masa, Japanese Masayam lay. Adudo, I gi chase carina tato no habida, I not talk to listen attack the nine. I gi listen tikana, ipai punatanami. Adugum by listen a door, taxi, kasi, yumbalon, yumcharon, adagi, akoigi. Tongan makalgi magi akhoi gi puari leiriba mayam se masibu lasaraga lining lon mayam se lasaraga ai se nang se miti oire ko haidui bo adugum makalgi community se identify togdaba masak takdaba pose masigi masak takpa ngammaga masak takpa se khangna chalaga maduda kai dore thauna ma phutor kaneba migi matau tamuradi kari thauna no ngonda phuto ko doise ai gi isa gi do thira kanda adudagi thauna courage bravery as adut lakadabane adudagi kari maning yening hulakani nationalism and patriotism adi mama leibang ningba dagi hendoktana thawai phawuda kathok paib je lakadaini akhoi gi sidi mama leibang ningba amata leitre mama leibak ki damakta thawai na balidan katkadaba mi je tangi huji kalliba khara sidi kai doge ba haiba matamda bom thok thadar ko matamda koi ki pakat koi kari wai ko chen chelaga sibudo dugumba gi mahong da sirabra sini mama lega baleba ki damakta sirna sibungamba adugumba mi ama makoi hungphu gi manung sida MLA hungphu gi manung da tholona thongna thaba adu di tholakte kaidawi haiba da amada amungang ngarang ngang gi baka hujik ngang baka hayeng ngang baka samna daba adugumba makal gi soiron ngak ngangaga madusu kaidawi praja mayam duna phiran paraga madari joy jindabad an laur ga chali kari gi mayaina paisa du gi mayaina paisa ninge lupa ninge leibak ningtre paisa ningba lupa ningba singa se praja singsu lairen matu ngayen baina inadana leikre maramaduna arnon toen bina hai adugumba society ado kaidawi PI and GI theory kowe PI haisne kaino personal interest GI is ne kaino general interest is greater than PI personal interest gi sauragadi the nation or the community will be developing chakhalkni aduga karigumba general interest and the PI personal interest and is equivalent or manaraba society ado mangna dum chaloi tungom da je hadoroi nutrient oina laini aduga personal interest ai lanai yoiba posna laibaki interest GI have the general interest gi saukhalaba that is PI is greater than GI adu itargadi laibak ado mulani haibaneba adugi PI sina hujikti hele se PI je makong palaga chatle lupa 10 da manga da akhoi karigumba makhalgi ima leibak nungsibagi damakta akhoi meeting ama tauji habdi kanam tholoi aduga napsagi national food security act ki adugumba uphun karaba seng do kg ama yeni habgi di akhoi gi karai di sidagi hata sidagi a chekon bau thungni pareng lepkani kiuda maram aduna kai dore haba matamda akhoi se personal interest na henman gare personal interest laigadabani adubu personal interest na henman gare 99% personal interest ta chalabranat kainom taure maram aduna kai dawi anon toibin hai the civilization or the community will be lost soon yam thuna mulani haiba adugi mutkar dawse aikhoisu oja su loina makse mutkani mullaga musare dana kanam tholak tragati
leibak ning bai base ai su mangai tho ubang amde kananom su mangai tho ubang amde akoi punam khaunaraga leader hai do lusing bai do kanano civil society leader su thokpir o adu duna phajana command tor hai ju civil society organization ju CSO haraga ayamba loina mang nataba adugumba CSO kharadi kaidoge da civil society organization haidabida C means contractor society organization all over kainom tawre maramaduna kaidore habda mantri gida MLA gida angam mathau gida koi gi thika tawraga macha masu imung manung thabak hapna koinom nomaga irang nemdagiba adumbagi masaka ma tawrabra haibase praja mayam na chingnana yenga ko matanga sidaida Naoriya Phullo ningo खुद खुलाई पाइद्रगसु लंबी सोरक थोक्त्रगसु नावरिया फुलो निंगगा लास्ट रिसोर्ट होइना अरोइबा खोंगफम होइना अमुक्तंग लेबाक असि कनब्रे यंगसी नावरिया फुलो जे फजना नैनबदा याम कुइनजु चंगोय अखोइ करिगुंबा असेंग मितैगी ई ओइरम तारगदी अदुदो फजना नैनबिरो अदुदुगा नैनरब मतुंगदा मसादो नावरिया फुलोगी महामंत्र दुना सामथोगा इरुजा थोगा थोलकप मतमदा ममा लेबाक निंगबगी मनम खर नंब्रे यंगजी हाइबो वाफमसे नोटिस विंडोगी साइटगी 탐자리 타가처리 오자 얌나 메릭 좀 보고를 탐비리 깍닝아 야우다 맘마땀 시다 짭짜나 토이 방학더니 거기 오자 사나토마나 탐비리 요새 로실라